ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯑꯦꯀꯥꯗꯃꯤ ꯀꯛꯆꯤꯡꯗ ꯍꯥꯡꯗꯣꯛꯆꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯅꯤ ꯃꯐꯝꯁꯤꯗ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯕꯕꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯉꯣꯝꯖꯥꯝꯕꯝ ꯁꯔꯠ ꯂꯩꯐꯝꯅ ꯅꯥꯄꯠ ꯊꯣꯡꯈꯥ ꯃꯐꯝꯁꯤꯗ ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯂꯥꯛꯄꯅꯣ ꯑꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯏꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯂꯥꯛꯏꯔꯥ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯏꯔꯥ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯟꯖꯦꯜꯂꯛꯄꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯇꯥꯡ 19 ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ 19ꯁꯤ ꯂꯥꯟꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯕꯨꯗꯤ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯂꯥꯟꯗꯤ ꯑꯩꯈꯣꯏ ꯄꯨꯡ ꯄꯥꯔꯣ ꯃꯇꯨꯡ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯤ ꯃꯣꯏꯁꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯞ ꯑꯃꯨꯛꯇꯗ ꯀꯥꯞꯄꯛꯄ ꯃꯣꯏ ꯍꯥꯟꯅ ꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯁꯣꯛꯈ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯃꯦ ꯑꯩꯈꯣꯏ ꯁꯨꯒꯅꯨꯒꯤ MLAꯁꯤꯅ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯃꯦꯅ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯨ ꯀꯔꯤꯝꯇ ꯍꯣꯟꯗꯣꯛꯄ ꯅꯪꯍꯧꯗꯕ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕ ꯑꯗꯨ ꯂꯣꯏ ꯃꯩ ꯇꯨꯝꯅ ꯆꯥꯛꯄꯁꯦ ꯑꯩꯈꯣꯏ ꯅꯥꯄꯠꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯊꯤꯅ ꯆꯥꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯇꯨꯔꯦꯟ ꯁꯨꯒꯅꯨ ꯑꯩꯈꯣꯏꯒꯤꯁꯤ ꯇꯨꯔꯦꯟ ꯋꯥꯡꯃ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯔꯣꯝꯁꯤ ꯃꯣꯏ ꯆꯪꯉꯛꯀꯅꯤꯅ ꯁꯨꯒꯅꯨꯅꯁꯨ ꯊꯣꯡꯁꯤ ꯃꯇꯦꯛ ꯈꯔ ꯃꯩ ꯊꯥꯗꯣꯛꯑꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏꯒꯤ ꯕꯪꯀꯔ ꯁꯥꯔꯦꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯑꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯊꯥꯍꯧꯗꯕꯁꯤꯁꯨ ꯍꯜꯂꯒ ꯊꯥꯔꯒ ꯑꯗꯨꯝ ꯄꯔꯦꯡ ꯁꯥꯅ ꯑꯗꯨꯝ ꯍꯪꯒꯠ ꯍꯟꯊ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯏ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯄꯥꯎ ꯂꯧꯀꯥꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯥꯄꯛꯀꯤ ꯌꯨꯝ ꯍꯩꯕꯁꯤꯗꯤ ꯍꯟꯖꯤꯟ ꯊꯥꯔꯒ ꯍꯧꯖꯤꯛ ꯄꯨꯔꯥ ꯎꯠ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏ ꯌꯨꯝ 200ꯃꯨꯛꯁꯦ ꯄꯔꯦꯡ ꯁꯥꯅ ꯑꯩꯈꯣꯏꯗꯤ ꯀꯤꯂꯣꯃꯤꯇꯔ 2ꯃꯨꯛꯁꯦ ꯄꯔꯦꯡ ꯁꯥꯅ ꯇꯥꯕꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯒ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯃꯐꯝꯁꯤꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯟꯕꯤꯗꯕ ꯃꯥꯜꯂꯦ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯐꯝ ꯁꯨꯈꯪ ꯈꯪꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯌꯨꯝ ꯏꯁꯥꯒꯤ ꯌꯨꯝꯁꯨ ꯃꯩ ꯂꯣꯏ ꯆꯥꯛꯈ꯭ꯔꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯈꯥꯏꯗꯣꯛꯅꯔꯒ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯅꯥꯄꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯉꯩꯁꯦ ꯐꯦꯃꯤꯂꯤꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯇꯥꯁꯤꯟꯅꯕ ꯈꯔ ꯌꯥꯎꯔꯦꯀꯣ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯥ ꯊꯣꯛꯄ ꯍꯤꯡꯅꯕ ꯄꯪꯆꯦꯟꯗ ꯆꯦꯟꯅꯕꯅꯤꯅ ꯈꯔꯅ ꯈꯣꯡꯖꯣꯝꯗ ꯂꯩꯕ ꯌꯥꯎꯏ ꯋꯥꯒꯥꯏꯗ ꯌꯥꯎꯏ ꯂꯥꯡꯃꯩꯗꯣꯡꯗ ꯌꯥꯎꯏ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯇꯥꯁꯤꯜꯂꯒ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤ ꯍꯧꯖꯤꯛꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯕ ꯌꯨꯝꯗ ꯍꯜꯂꯒ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯁꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯁꯤꯡ ꯑꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯂꯒ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯦ ꯌꯨꯝꯗ ꯍꯟꯅꯕ ꯑꯗꯩ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯊꯕꯛ ꯊꯧꯑꯣꯡ ꯂꯧꯈꯠꯍꯟꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯄꯥꯝꯕꯗꯣ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯝꯅꯃꯛ ꯐꯪꯗꯕ ꯃꯣꯏꯅ ꯄꯤꯕꯤꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯄꯥꯏꯔꯤꯕ ꯈꯨꯗꯩ ꯅꯣꯡꯗꯩꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯄꯤꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯃꯐꯝꯁꯤꯗ ꯆꯥꯕ ꯊꯛꯄ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯀꯩ ꯃꯇꯤꯛ ꯆꯥꯅ ꯐꯖꯅ ꯑꯩꯈꯣꯏꯁꯦ ꯄꯤꯕꯤ ꯑꯗꯨꯕꯨ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯤ ꯂꯩꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯉꯩ ꯌꯨꯝ ꯆꯪꯒꯗꯒꯦ ꯈꯟꯕꯗ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯆꯪꯕꯁꯦ ꯇꯁꯦꯡꯅ ꯀꯤꯒꯅꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯇꯨꯔꯦꯟ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯆꯤꯡꯌꯥꯁꯤꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯛꯅꯅ ꯀꯨꯀꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯕꯅꯦ ꯑꯗꯣ ꯊꯥꯖꯅꯕ ꯑꯃꯒꯤ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏ ꯂꯩꯔꯛꯑꯒ ꯍꯧꯖꯤꯛ ꯊꯥꯖꯕꯁꯨ ꯃꯥꯡꯉꯒ ꯑꯩꯈꯣই ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯈꯔ ꯂꯩꯍꯧꯕ ꯁꯟ ꯅꯣꯡ ꯑꯣꯛ ꯌꯦꯟ ꯉꯥꯅꯨ ꯀꯔꯤꯁꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗ ꯕꯪꯀꯔ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯃꯣꯏꯁꯦ ꯑꯗꯨ ꯉꯧꯔꯒ ꯆꯥꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯐꯤꯕꯝ ꯐꯥꯎ ꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯍꯧꯖꯤꯛꯁꯦ ꯁꯣꯝ ꯅꯥꯀꯟ ꯁꯨꯒꯅꯨꯗ BSFꯀ BDF ꯈꯔꯒ ꯂꯩꯍꯧꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯡꯃꯩꯁꯦ ꯑꯗꯨꯝ ꯀꯥꯞꯅꯒ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯆꯪꯕꯁꯨ ꯀꯤꯔꯦ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯦ ꯁꯔꯀꯥꯔꯅ ꯐ꯭ꯔꯤ ꯇꯥꯍꯜꯂꯒ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯏꯁꯥꯒꯤ ꯌꯨꯝꯁꯤꯗ ꯏꯅꯤꯡꯇꯝꯅ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝꯕꯒꯤꯁꯦ ꯀꯔꯤꯝꯇ ꯇꯥꯕ ꯐꯪꯗ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕꯕꯥ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯖꯕꯀꯣ ꯐꯣꯡꯗꯣꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯃꯃꯥꯏ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯨꯒꯨꯅꯨ ꯕꯖꯥꯔꯃꯛꯇꯒꯤ ꯏꯙꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯒꯦꯠ ꯃꯌꯥꯗꯒꯤꯅꯤ ꯊꯣꯉꯥꯝꯕꯤꯅꯥ ꯀꯧꯏ ꯂꯩꯃ ꯁꯤꯗ ꯂꯥꯟꯖꯦꯜꯂꯛꯏꯁꯦ ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯂꯥꯛꯄꯅꯣ ꯑꯗꯒꯤ ꯄꯨꯂꯞ ꯏꯆꯥ ꯏꯅꯥꯎ ꯄꯨꯂꯞ ꯂꯩꯕ꯭ꯔꯥ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4ꯗ ꯁꯤꯍꯧꯏ ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 2ꯗꯒꯤ ꯃꯣꯏꯅ ꯀꯥꯞꯄ ꯅꯣꯡꯃꯩꯁꯦ ꯑꯁꯤꯒꯤ ꯃꯃꯥꯡꯗ CRP ꯁꯤꯕꯥꯏ ꯈꯔ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒꯤ ꯍꯦꯛ ꯒꯦꯠꯇꯨꯗ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯂꯩꯔꯒ ꯃꯣꯏꯅ ꯊꯠꯂꯦ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯄꯀꯥꯟꯗ ꯃꯣꯏꯅ ꯊꯠꯆꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯄꯨꯡ 2ꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯂꯩꯔꯦ ꯑꯗꯨꯒ
kami tahu ni tahu kan nongal pung meri tare mayam kangsi kena ka koi thok ga adu mai tahu ka kangsi kena de kan nupi mayam thok si bai tan thok kare noi si bai na hin ong chupa kan tahu ka ni noi lei ba ya roi hai tahu de icha sing isu sing mayam ni na hom jil ga sung nu ba ja ji kan ngai hot moi na mai ma tha jilak ta chang bang hang de icha sung ing do adu ga ko isu icha yau bi na nu bi na kangsi ga kha wang ji de si bai thal de ga cha tho le icha su bai am na cha men bai su ni no mai ba si de hawi bana hawi de onjik ai wahanga musu kaya haijade nik pun na no mai makot mayam na dogi pung ani makai adu ahum tar paganda mayam la icha sing mayam la ga ima chalo noi na sida ngamaroi chalo khoi thubu to hore ge na mayam imphalong ila ku don du man tong ga ngasi siau ga ngasi paul lei sing ngasi mangani su de adu sarkar gi mai kai da di koi ma sida lairi che yum da hannaba ade sarkar gi mai kai da di kari hainingi kitang haibiro lairi ma mafam je yam nungai ba yum ni hen nungai ising mai sing adigi cha ba thakwa loi ne yam nungai le du yum ni na leidra su la su yum da haning ba ngak ni koi be ya ga di sarkar ma ga da koi na khuruma ga han je sen ne su nungai le state su nungai de khoi je ong tang du lei ta ne lei ba han gi khubam da du ga tauri ba se tung gi yum bi den gi da mak ta ya ga di masi kan ba pam je sarkar ma pham da ekhoi ani subada leijariba mafam asina Victoria High School Kakching da hangdokchaba relief camp tani mafam asida lanjelaktuna leiriba ichin inau ima iben singa unachaduna wari sanajaba mayam puna meeting chaminasi ahambada songi ming lepham hana haibi ak sugu daine ai ming abecha kawe mafam sida ne kari numit gi lanjela leigibano tang kya da yorakhibano adaga ayukta yorakpra pra karam matam de yorakhe habdo hai akoi pung ani subunu da lan hau pung ani degi hawe aduga nonga lakpaga akoi moina koisilaga laibani na akoi chenthok pangamte aduga khitang lepakpa matam da akoi chenthok ngai sa kan ngai chenthok ngai honaraga sida ke mafam da la ga laigibane handak thok liba ko hingsa gi thawong sing sida ne da kai phaubi bage habdo kitang thambiyo isa gi thamoi da phau ba hasi adugi mating nungai te khoi sigi mafam da leiba hase nungai banate adu kayam koina smaina leidoi ba ai yum iramda leininge huji sumba irang amata pamtre khoi sida leiba hase angang bi yaw banina yamna wana lei moina nungai na phana honara ga ju khoi sigi lam kano jidi pam jade iseng cheng na haraga sigi pe ing na ching na santi da leiba yam pame khoi yum da halaga isagi yum kai di mai na loin sa khrabra na trag na hundu ma che leibra kamai taw hundu amaga sen bada hunji akhoi gi pochai amta lokhat pe ate amana mai kai salai khangdan ka kapsile akhoi sugunu jidi surrounding je akoi bje kuki na koisela lai pani na mai sak pa mayam ma yawe thugai ba yan khai ba ai ki makjak ta ju are ba mayam chak pa yawe akhoi gi na thugai dana upun da dana leifam leitare ado si relief camp mafam sida isagi family club leiribra na trag na masoi leigrabra kai da leigre sida loi leibra am akhoi gi oina di family oina dum lae aduga masoi oina leiba ju mayam ma yawe mama ga macha khung ta ba ai nu pa di hunji karai de leino khangde adum akhoi nga phaunara ga ju mai gi jaga da hingam ngai leina baga maina lei hoi sida leiba sidi kamai tawi sa ba dagi ising mai sing leiba pam je kamai tawi tang thambiya mokoina tawbiba budi yamna receive jana tawe yam phajana budi tawe adu oraga ju akhoi pele yam hai ngai laitana thagat le sigi MLA ju adagi mayam ju yam thagat le akhoi yamna yum da leiba dongna nungai leiraga ju ai yum iram di nungsibani na ko adum yum da di leininge santi je am pame peace pame khoi ado irang je phathana ba namthana ba ko isagi yum da hanba ngamna ba sarkar gi mai kai da di kari haininge kitang thambiyo sarkar mai kai haba khoi su adum moi yana ba porakpa khana chanyadana amaga nungsi chanana leiba pame hanagumna hunjik akhoi di khana ba lan pamdre kire seng na haraga thagachari ko awa nungai kitang phongdok pe ba haingai leitan thag phongdok chari han bada ka kagi bing leifam hana biyo en brojen ai sugunu pamang lekai mafam sida kamaina lanje lakhibano haibado adi matang da isana thengnarakpa awabado kitang tambiyo kitang share tawbiyo hai de batang kuni pan sigi ayuk nongalam da gi pung ani ga minit tara ta matam da
ꯑꯩꯒꯤ ꯌꯨꯝ ꯁꯤꯒꯤ ꯅꯥꯀꯟ ꯃꯤꯇꯔ 100 ꯂꯥꯞꯄ ꯃꯐꯝꯗ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤ ꯀꯅꯥ ꯑꯃꯇ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯕ ꯉꯝꯃꯛꯇꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯅꯛꯁꯤꯜꯂꯒ ꯑꯩꯒꯤ ꯊꯣꯡ ꯌꯨꯝꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯒ꯭ꯌꯥꯁ ꯍꯥꯎꯁ ꯂꯩ ꯒ꯭ꯌꯥꯁ ꯍꯥꯎꯁ ꯃꯅꯨꯡꯗ ꯃꯩ ꯆꯥꯛꯑꯦ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ ꯅꯣꯡꯃꯩ ꯌꯥꯝꯅ ꯅꯥꯛ ꯌꯦꯠꯇꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯀꯥꯞꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯗꯒꯤ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯂꯩꯕ ꯌꯥꯗꯗꯅ ꯌꯨꯝꯗꯒꯤ ꯑꯩꯒꯤ ꯍꯅꯨꯔꯕꯤ ꯆꯍꯤ 49 ꯁꯨꯔꯕ ꯏꯃꯥꯗꯨ ꯀꯔꯝꯃꯥꯏꯅ ꯄꯨꯊꯣꯛꯀꯗꯣꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩ ꯃꯅꯤꯡ ꯊꯣꯡꯗ ꯄꯨꯊꯣꯛꯑꯒ ꯃꯥꯁꯦ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯜꯂꯒ ꯑꯩꯁꯦ ꯃꯊꯪ ꯑꯗꯨꯝ ꯂꯥꯟꯊꯔꯛꯄꯗ ꯑꯩꯒꯤ ꯌꯨꯝ ꯆꯥꯛꯄ ꯍꯧꯔꯛꯈꯤ ꯆꯥꯛꯄ ꯍꯧꯔꯛꯄꯗ ꯐꯥꯎꯕꯗ ꯑꯌꯨꯛꯀꯤ ꯄꯨꯡ 2:10 ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯕ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯒꯤ ꯃꯇꯦꯡꯁꯨ ꯐꯪꯗꯦ ꯏꯁꯥꯗꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯔꯝ ꯂꯩꯕꯅ ꯃꯊꯪ ꯁꯨꯝ ꯆꯦꯟꯊꯔꯛꯇꯨꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏ ꯉꯁꯤ ꯔꯤꯂꯤꯁ ꯀꯦꯝꯗ ꯄꯨꯂꯞ ꯄꯨꯜꯂꯔꯦ ꯍꯥꯏꯕꯗꯤ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯃꯆꯦꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯍꯟꯕꯤꯒꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯁꯨꯒꯅꯨꯒꯤ ꯑꯃꯗꯤ ꯃꯌꯥꯝ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯍꯟꯅꯤꯡꯗꯦ ꯑꯗꯨ ꯁꯨꯒꯅꯨ ꯀꯟꯕ ꯄꯥꯝꯃꯤ ꯁꯨꯒꯅꯨ ꯀꯟꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯅ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯣ ꯃꯐꯝꯁꯤꯗ ꯂꯩꯕꯗꯤ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯐꯝꯁꯤꯗ ꯆꯥꯕ ꯊꯛꯄꯒꯤ ꯐꯤꯕꯝꯅ ꯀꯃꯥꯏ ꯇꯧꯔꯤ ꯐꯤ ꯅꯨꯡꯅ ꯀꯃꯥꯏ ꯇꯧꯏ ꯏꯁꯤꯡ ꯃꯥꯏꯁꯤꯡꯅ ꯀꯔꯝꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯅ ꯆꯥꯕꯗꯒꯤ ꯐꯤꯗꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯃꯇꯝ ꯆꯥꯅ ꯑꯩꯈꯣই ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯑꯗꯨꯝ ꯄꯤ ꯁꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯪ ꯀꯔꯤꯃꯠꯇ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯆꯥꯏ ꯍꯥꯏꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯇꯧꯍꯧꯔꯤꯕ ꯐꯤꯕꯝꯁꯤꯡꯗꯨ ꯎꯔꯒꯗꯤ ꯆꯥꯕ ꯊꯛꯄ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯩꯈꯣꯏꯗ ꯄꯣꯛꯇꯦ ꯁꯔꯀꯥꯔꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩꯀꯣ ꯊꯥꯒꯠꯆꯔꯤ ꯀꯀꯥꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤꯀꯣ ꯊꯦꯡꯛꯌꯨ ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯕꯗ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯀꯛꯆꯤꯡ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯍꯥꯡꯗꯣꯛꯆꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯅꯦꯅꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯌꯥꯡꯂꯝꯕꯝ ꯕꯤꯅꯣꯗꯤꯅꯤ ꯁꯦꯔꯧ ꯃꯈꯥ ꯂꯩꯀꯥꯏ ꯃꯐꯝꯁꯤꯗ ꯀꯔꯤ ꯅꯨꯃꯤꯠꯇꯩ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯟ ꯍꯧꯔꯛꯑꯦ ꯃꯩ ꯊꯥꯔꯛꯑꯦ ꯑꯍꯤꯡꯗꯨꯃ ꯂꯩꯔꯒ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯂꯥꯛꯄꯅꯦ ꯏꯁꯥꯒꯤ ꯌꯨꯝ ꯀꯩꯗꯤ ꯂꯣꯏ ꯃꯩ ꯆꯥꯛꯈ꯭ꯔꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯂꯣꯏꯅꯃꯛ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯂꯣꯏꯅ ꯇꯨꯝ ꯆꯥꯛꯈ꯭ꯔꯦ ꯑꯗꯣ ꯃꯐꯝꯁꯤꯗꯗꯤ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯈꯤꯕ꯭ꯔꯥ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏ ꯃꯄꯥꯒ ꯑꯩꯒꯗꯤ ꯂꯩꯔꯤ ꯑꯗꯣ ꯏꯆꯥꯁꯤꯡꯗꯤ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩ ꯑꯗꯣ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯑꯗꯒꯤ ꯃꯥꯟ ꯆꯥꯡ ꯂꯣꯏꯅ ꯃꯥꯡꯈꯤꯕꯁꯦ ꯁꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦ ꯑꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯤ ꯇꯥꯟꯕ ꯉꯝꯃꯔꯣꯏ ꯄꯨꯟꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯋꯥꯅ ꯁꯨꯔꯒ ꯇꯥꯜꯂꯛꯄꯅꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯅ ꯇꯥꯟꯖꯟꯖꯔꯛꯄ ꯏꯔꯅꯤ ꯌꯨꯝ ꯀꯩ ꯁꯥꯕ ꯉꯝꯗꯅ ꯋꯥꯅ ꯁꯥꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯁꯥꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯧꯖꯤꯛꯇꯤ ꯄꯥꯡꯒꯜꯁꯨ ꯃꯌꯦꯡ ꯇꯥꯔꯛꯑꯦ ꯑꯗꯣ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯗꯤ ꯀꯔꯤ ꯊꯕꯛ ꯊꯧꯔꯝ ꯂꯧꯈꯠꯍꯟꯅꯤꯡꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗ ꯕꯔꯃꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯆꯦꯟꯁꯤꯜꯂꯛꯄ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯁꯨ ꯄꯨꯂꯞ ꯇꯥꯛꯊꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯁꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯃꯗꯨꯃꯛꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯐꯤꯔꯣꯜ ꯏꯁꯤꯡ ꯃꯥꯏꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯗ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯛꯆꯤꯡꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯕꯨꯡ ꯏꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ ꯊꯥꯒꯠꯆꯔꯤꯀꯣ ꯅꯦꯅꯦꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯈꯔ ꯐꯣꯡꯗꯣꯛꯄꯤꯕꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯖꯔꯤ ꯊꯦꯡꯛꯌꯨ ꯕꯕꯥꯏ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯂꯩꯐꯝ ꯁꯦꯔꯧ ꯕꯖꯥꯔꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯏꯟꯗꯨ ꯀꯧꯖꯩ ꯑꯗꯣ ꯃꯐꯝꯁꯤꯗꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯄꯅꯣ ꯑꯌꯨꯛꯇ ꯂꯥꯛꯈꯤꯕ꯭ꯔꯥ ꯑꯗꯒꯤ ꯅꯨꯡꯗꯥꯡꯗ ꯆꯦꯜꯂꯛꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯌꯨꯛꯇꯁꯨ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯈꯤꯗꯦ ꯑꯩꯈꯣꯏ ꯁꯦꯔꯧ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯗꯒꯤ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2:30ꯒꯤ ꯇꯥꯏꯃꯤꯡꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯊꯨꯡꯉꯛꯏ
ꯁꯦꯔꯧꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯃꯩ ꯆꯥꯛꯈ꯭ꯔꯕ꯭ꯔꯥ ꯑꯗꯒꯤ ꯕꯕꯥꯒꯤ ꯌꯨꯝꯗꯤ ꯃꯩ ꯆꯥꯛꯄ ꯌꯥꯎꯍꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯜꯂꯛꯏꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯑꯩ ꯏꯁꯥꯃꯛꯀꯤ ꯌꯨꯝꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯆꯥꯛꯄꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯐꯥꯔꯝ ꯍꯥꯏꯇꯥꯔꯦ ꯐꯥꯔꯝꯗ ꯂꯩꯕ ꯑꯩꯒꯤ ꯁꯪꯗꯨꯗꯤ ꯆꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯍꯨꯝꯗꯤ ꯁꯦꯔꯧꯗ ꯃꯩ ꯆꯥꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨ ꯃꯐꯝꯁꯤꯗꯗꯤ ꯏꯃꯥ ꯏꯆꯥ ꯂꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ꯭ꯔꯥ ꯑꯗꯒꯤ ꯇꯣꯡꯈꯥꯏ ꯂꯩꯈꯤꯕ꯭ꯔꯥ ꯕꯕꯥꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ? ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯑꯩꯈꯣꯏ ꯐꯪꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤ꯫ ꯕꯕꯥꯒꯤ ꯍꯥꯏꯕꯕꯨ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯀꯔꯝꯍꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅ ꯌꯦꯡꯕꯤꯌꯨ꯫ ꯉꯁꯤꯁꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯄꯤꯁ ꯑꯣꯏꯒ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔ ꯁꯤꯑꯦꯝꯅ ꯍꯥꯏꯔꯤꯁꯦ ꯃꯇꯝ ꯀꯌꯥꯗꯒꯤꯅꯣ ꯉꯁꯤꯁꯨ ꯄꯤꯁ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯉꯥꯏ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯕ ꯃꯐꯝ ꯀꯌꯥꯗꯗꯤ ꯉꯁꯤꯁꯨ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯂꯥꯞꯄꯕ ꯑꯩꯈꯣꯏ ꯁꯦꯔꯧ ꯑꯣꯏꯕ ꯂꯝꯗꯝꯗꯨꯗ ꯍꯪꯖꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯨ ꯃꯐꯝꯗꯨꯗ ꯁꯨꯒꯨꯅꯨ ꯁꯦꯔꯧꯗ ꯍꯧꯖꯤꯛꯁꯨ ꯅꯣꯡꯃꯩ ꯃꯈꯣꯜ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯦꯡꯕꯤꯔꯤꯕꯅꯣ ꯑꯩꯈꯣꯏꯕꯨ ꯎꯗ ꯂꯩꯕ ꯎꯆꯦꯛ ꯋꯥꯌꯥꯒꯨꯝꯅ ꯈꯟꯕꯤꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦꯅ ꯑꯩ ꯊꯝꯖꯒꯦ꯫ ꯑꯗꯨ ꯁꯦꯔꯧꯗ ꯁꯤꯗ ꯂꯩꯕꯁꯤ ꯁꯤꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗ ꯍꯟꯕꯒꯤ ꯆꯥꯟꯁ ꯑꯗꯒꯤ ꯁꯦꯔꯧꯗ ꯂꯩꯔꯤꯕ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯃꯥꯟ ꯆꯥꯡꯁꯤꯡꯁꯦ ꯍꯟꯖꯤꯟꯅꯕ ꯁꯔꯀꯥꯔꯗꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ? ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯈꯟꯅꯖꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯞꯅ ꯂꯩꯖꯕ ꯈꯨꯡꯒꯪꯗꯨꯗ ꯑꯩꯈꯣꯏ ꯍꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯤꯁ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯄꯥꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯉꯁꯤꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅꯁꯨ ꯋꯥꯈꯜ ꯇꯥꯅ ꯈꯟꯊꯔꯒ ꯃꯇꯦꯡ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯑꯩꯈꯣꯏ ꯆꯥꯎꯅ ꯊꯝꯖꯔꯤ꯫ ꯂꯩꯉꯥꯛꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯗꯨ ꯇꯧꯕꯤꯔꯒ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯕꯕꯥꯕꯨ꯫ ꯑꯩꯈꯣꯏꯅ ꯃꯔꯤ ꯁꯨꯕ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯀꯣꯡꯒꯣꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯀꯛꯆꯤꯡ ꯋꯥꯏꯔꯤꯗ ꯍꯥꯡꯗꯣꯛꯆꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯅꯤ꯫ ꯃꯐꯝꯁꯤꯗ ꯏꯟꯃꯦꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯃꯥ ꯁꯤꯗ ꯂꯩꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ? ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯝ ꯂꯩꯍꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯣꯏ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯃꯣꯏꯅꯁꯨ ꯐꯤꯔꯣꯟꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯠꯅ ꯆꯥꯅꯕꯗꯒꯤ ꯀꯔꯤꯝ ꯋꯥꯠꯍꯟꯗꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯃꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯗꯒꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯣ? ꯗꯒꯤꯅꯤ ꯑꯩ ꯃꯦꯔꯤ ꯀꯧꯏ꯫ ꯑꯗꯨ ꯁꯤꯗꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯌꯧꯔꯛꯑꯦ? ꯁꯒꯣꯜꯁꯦꯟꯅꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗꯣ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯁꯦ ꯄꯨꯡ 2:30 ꯁ꯭ꯋꯥꯏꯗꯅꯦ ꯀꯥꯞꯄꯦ ꯃꯣꯏ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯨꯕꯅꯤꯅ ꯉꯥꯎꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯏꯆꯥꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯥꯁꯤꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯔ ꯍꯥꯏꯁꯦ? ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯄꯨꯡ 2:30ꯗ ꯍꯧꯔꯛꯑꯦ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯗꯣꯛꯑꯦ ꯑꯗ ꯑꯩꯈꯣꯏ ꯏꯆꯦ ꯑꯁꯣꯝ ꯁꯣꯔꯣꯛ ꯋꯥꯡꯃꯒꯤꯗ ꯏꯆꯦ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯀꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣই ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯄꯥꯛꯊꯔ ꯂꯩꯔꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧ ꯆꯦꯟꯁꯤꯒꯗꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯁꯣꯔꯣꯛ ꯋꯥꯡꯃꯅꯦꯕ ꯀꯥꯞꯅꯔꯤꯁꯦ ꯑꯁꯣꯝꯗꯁꯨ ꯀꯥꯞꯁꯜꯂꯛꯑꯦ ꯑꯁꯣꯝꯗꯒꯤ ꯆꯤꯡꯗꯣꯟꯗꯁꯨ ꯀꯥꯞꯁꯜꯂꯛꯑꯦꯕ ꯑꯗꯨꯗꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏ ꯃꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯐꯥꯎ ꯆꯦꯜꯂꯦꯕ ꯆꯦꯛꯀꯤ ꯌꯨꯝ ꯑꯃꯗ ꯑꯗꯨꯒ ꯆꯦꯜꯂꯒ ꯃꯣꯏ ꯌꯨꯝꯗꯨꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯉꯥꯡ 2-3 ꯂꯥꯛꯑꯒꯅꯦ ꯚꯥꯕꯤ ꯅꯣꯏ ꯆꯦꯜꯂꯣ ꯅꯣꯏ ꯀꯩꯅꯣꯗ ꯅꯣꯏ ꯀꯩꯅꯣ ꯀꯔꯤ ꯌꯦꯂꯥꯡꯈꯥꯡꯄꯣꯛꯄꯤꯗ ꯆꯦꯜꯂꯣ ꯑꯗꯨꯅ ꯐꯅꯤꯅ ꯑꯉꯥꯡꯗꯨꯅ ꯊꯥꯖꯤꯜꯂꯦꯕ ꯑꯩꯈꯣꯏꯁꯦ ꯐꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏꯁꯦ ꯁꯦꯠꯂꯤꯕ ꯐꯤꯁꯤꯒ ꯏꯜꯂꯤꯕ ꯐꯤꯁꯤꯒ ꯁꯦꯠꯂꯤ ꯐꯅꯦꯛꯁꯨ ꯁꯥꯏꯗꯒꯤ ꯑꯗꯨꯝ ꯃꯣꯏꯅ ꯄꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏ ꯊꯨꯡꯕꯗꯨ ꯃꯣꯏꯅ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯒ ꯆꯦꯜꯂꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣꯗ ꯀꯔꯤ ꯅꯪꯅꯕꯥꯟꯗ ꯀꯩꯅꯣꯗꯀꯣ ꯌꯦꯂꯥꯡꯈꯥꯡꯄꯣꯛꯄꯤꯁꯦ ꯁꯤꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯑꯦ ꯑꯍꯤꯡ ꯂꯦꯛꯄꯗ ꯑꯗꯨ ꯂꯩꯐꯝꯗꯣ ꯈꯔ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯃꯣꯏꯒꯤꯁꯨ ꯂꯩꯐꯝꯗꯣ ꯑꯗ ꯃꯤꯁꯨ ꯌꯥꯝ ꯆꯤꯟꯕꯗꯨꯗ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯗꯨꯅ ꯏꯆꯦ ꯅꯪ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯄꯅ ꯐꯅꯤ ꯍꯥꯏꯔꯒ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯣꯛꯇꯣ ꯋꯥꯏꯔꯒ ꯂꯥꯛꯑꯦꯕ ꯑꯣꯛꯇꯣ ꯋꯥꯏꯔ ꯇꯣꯡꯉꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯣꯔꯛꯄ ꯐꯅꯦꯛ ꯐꯤꯔꯣꯟ ꯈꯔꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯏꯁꯥꯒꯤ ꯌꯨꯝ ꯀꯩꯗꯤ ꯃꯩꯅ ꯂꯣꯏ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯑꯦ ꯂꯥꯟ ꯇꯧꯔꯛꯑꯦꯅ ꯆꯦꯜꯂꯛꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯆꯥꯛꯇ꯭ꯔꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯀꯥꯞꯅꯕ ꯃꯈꯣꯟꯗꯣ ꯇꯥꯕꯗ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯤꯁꯤꯁꯨ ꯊꯥꯅꯤ ꯊꯥꯔꯣꯏ ꯍꯥꯏꯕ ꯅꯨꯡꯒꯝ ꯅꯥꯏꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯔꯥꯡꯁꯨ ꯌꯥꯝꯅ ꯏꯔꯥꯡ ꯀꯜꯂꯤ ꯍꯥꯏꯌꯦꯕ ꯑꯗꯨ ꯉꯁꯤꯁꯦ ꯑꯩ ꯅꯨꯄꯥꯗꯣ ꯆꯠꯀꯅꯤꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯍꯟꯁꯨ ꯑꯣꯏꯔꯕꯅꯤꯅ ꯂꯥꯛꯀꯅꯨ ꯅꯣꯏ ꯑꯗꯨꯝ ꯂꯩꯔꯣꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯂꯩ꯫ ꯐꯦꯃꯤꯂꯤꯁꯦ ꯄꯨꯂꯞ ꯂꯥꯛꯇꯕꯤꯗ ꯑꯥꯗ ꯕꯕꯥ ꯍꯣꯏ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ? ꯍꯧꯖꯤꯛ ꯂꯩꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯟꯅ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯦ꯫
ꯁꯤꯗ ꯄꯨꯂꯞ ꯂꯩꯔꯦꯕ ꯑꯗꯣ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯁꯤ ꯐꯖꯅ ꯍꯥꯟꯅꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯗꯨꯗ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯃꯥ ꯀꯩ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯍꯧꯗꯕ ꯃꯣꯏꯅꯁꯨ ꯍꯧꯗꯕ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯑꯗꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯃꯃꯥ ꯍꯥꯟꯅꯩ ꯄꯨꯟꯁꯤꯗꯨꯁꯨ ꯂꯥꯛꯄ ꯑꯣꯏꯕꯤꯁꯅꯨ ꯁꯔꯀꯥꯔꯅꯁꯨ ꯌꯥꯝ ꯊꯨꯅ ꯃꯗꯨ ꯍꯣꯠꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯊꯝꯖꯔꯤ ꯃꯃꯥ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯕꯕꯥ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯅꯥꯒꯦꯁꯣꯔ ꯁꯨꯒꯨꯅꯨ ꯄꯃꯥꯡ ꯂꯩꯀꯥꯏ ꯁꯨꯒꯨꯅꯨꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯀꯅꯥꯅ ꯍꯥꯏꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯆꯪꯉꯛꯈꯤꯕꯅꯣ ꯂꯥꯟꯖꯦꯜꯂꯛꯄꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯇꯝꯕꯤꯔꯣ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯗꯥꯡ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯀꯣꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯜꯂꯛꯄꯗꯒꯤ ꯁꯤꯗ ꯀꯛꯆꯤꯡꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯪꯖꯐꯝ ꯄꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯀꯛꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯄꯤꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯤ ꯑꯗꯣ ꯁꯨꯒꯨꯅꯨꯔꯣꯝꯗ ꯌꯨꯝ ꯃꯩ ꯂꯣꯏ ꯊꯥꯏꯅ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯕꯕꯥꯒꯤ ꯌꯨꯝꯗꯤ ꯃꯩ ꯊꯥꯕꯗ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯜꯂꯛꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯩꯈꯣꯏ ꯄꯔꯦꯡꯁꯦ ꯂꯣꯏ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯒ꯭ꯌꯥꯁ ꯒꯣꯗꯥꯝ ꯃꯅꯥꯛꯇꯨꯗꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯐꯝ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯑꯒ ꯄꯔꯦꯡꯁꯦ ꯌꯨम यामग्रे कोई लकायदो थारिसे अदुगा इसागी युम जो यावग्रे इसागी युम यावग्रे सिगी मतंग जिददी को लेंगाक की माइकैदा करी हाइनिंगी मसी होय इसागी युम जो यावग्रे इसागी युम यावग्रे सिगी मतंग जिददी को लेंगाक की माइकैदा करी हाइनिंगी मसी होय कोई नुसिरबा इपा इपल लेरिबा कोई असौसांग हाइदरा हाइगद्रा को सिना मियें जंगहेन बिरगा थोइबा थोदोक्सिदा सिगुम्बा इंगना सिंगना लेबा याबा अदुगुम्बा मणिपुर अम ओइनबगी दंगता जंगहेन बियो हाइजनी मधुमक ओइबो ओइसनु सरकार नसो अथुबा मतमदा मधुमक थौरांग लौखपिबो ओइसनु हायना थंजगेको नु बाबा सिदा लैबसिदी कमाय तवि मटेरियल चाना थकनबा दगी फिरोन न चिंगबसिदी कमाय तवबि अवात अपा लैब्रा होय थोदोना अवात अपा दि लेहन बिदे नुसिरबा कोइगी मोइगी स्टाफ सिंगसिना याम वाना याम कोइगी दमकता होना बि हाइतारे अवात अपा लैरबसु हाइबियो हाइदना कोइदा याम कनो तवना मोन अवात अपा लैतनबा दम पिबिए हौजिक तंगदु लैतादबा पुंसी ओइना लैरिसे सिगी मतंगदा अदगी मयामदा मेसेज पिनिंगबा हानगी पुंसीदा हंजिनरबा अदगी सरकार की माइकैदना करी हानिंगबा दु खितंग थबिरमो होय नुसिरबा कोइगी लमदमसिबु हुबिरिबा इपा इपल कोइगी ऑफिसर करे हानि लेंगा पाइबिरिबा मसिगुम्बा थोदोकसे थोक्तनबा इंगना चिंगना लैबा यानाबगी दमक मागना कोइगी लेबाक से दम खनबिरगा थोदोकसे सुमाय चिंबियो हायन हाइजनिंग होय थागचरिगो होय थैंक यू वेरी मच रिलीफ कैंप हांगी सिगी मतंग द समलपना होय हौजिक कक्सिंग वारी हांगिबा जगह जी कक्सिंग वारी कोंगोई कम्युनिटी हॉल दने अदुगा हांगिबा ऑर्गेनाइज तौरिबसिना यूथ यूनियन क्लब अमदी आइडियल यूथ एसोसिएशन यागी क्लब अनिना कक्सिंग डीसी की मखादा अखोई हांगजबनी अखोई मे के तांग कुन मापनदगी हांगबने अदुगा हौजिक मफम सिदा सेंटर सिदा मी चामगा यांखैगी चांग लैजै और लैरिबसे अयामबदि शेरो सुगुनु तांजेंग चाइरेल हाइब एरिया सिदगी अखोई लाकपा अयामबन ओइ मखोइने लाकपु मतमदा फिरोल सिगुमबगी सि अदुग मतिक वाटखि अदुबो इरे काइसिदा लैरिबा क्लब अनिना ऑर्गेनाइज तौरिबा नुंसिबिबा मियामना अरे एरिबा पुतुनरगा कक्सिंग डीसी की साइड तगी मतेंग लोइनना कोई सेंटर से हजुजुग रन तौजरी अतोपा कांगलुप करम कांगलुप तगी मतेंग पांगबगा दिलै लेकाइ सिखक्तनरा करम अतोपा मकई अतोपा आइडियल क्लब सुमा लेकाइगी क्लब
su yauri adagi imphal dagi atopa khurai dagi mogi khurai club organization na mateng pangbiram yauri aduga sugunu gi honorable MLA Sir Ranjit Nasungarang makta laga seng bag ani adagi materials mayamuma koi 5000 samasu case oina sinabirami aduga atopa Kaksing yo ba local dagi leiba akoi gi nupi gi select group khar dagi su akoi mateng si masamja pange aduga Kaksing gi honorable MLA Tamong Mayang Rameshwar Singhana su lupa lising kun gi tengbang ama pibiram relief camp se hangaga leiriba mioi singse sum leibadi yadamnina ko sarkar gi maikaida karamba thabak thawang lokhatningba leibage habdu tang masigi pochi kuina sang leiba yaroi dabnina makhogi oiba government package sama sembiba pami haibadi ngasi hojik thoiba irang asi tha amani ahumgi matungda loisingini haibu leitabnina makoi khara mana sida leiraga khara mana ada lehoba pungchai chaino family ama leiba suma condition leibnina government tung koina masigi hojik tagi hona package sama sembiraga makoi ji ada hanba handringai da haibadi matam kra sida sang leiringai da moji leiba yaba pham ama jaga ama mayam awana yum mai thadokhraba lanjen ngarba jaga da su halaga sangba kiraba aduma mioi singsigda package sama sembiraga jaga ama phajana thambiraga makoi da kari suon ba yai kari tohon ba yai makoi suna basu thabuk singsi ju pibiraga adumaina to pamje thagat chari ko awa nungai kitang phongdok bi ba haina letan thagat phongdok chari thank you very much ngasi kaksing da hangdok riba relief camp sing asi koina jatuna inmate singa unajaduna wari basing asigi thauramsi matang asida loisanjare cameraman Gotimem Joy Chandra ga loina na paundam jari bi Maduri Salam MSTV Kaksing